mayambu ikoknona khoirumjari ngasisu mayamgi nungainabagidamak Manipuri horror story amamuk puduna lakjari horror story asigi maming bhutki yum wari asibu thabirakpa Airina Tonjam wari asi hingliba amadi sikraba kanagumbi amataga honinajati aibana wakhana sagatjaraga tabiriba singi ngahak pothanabagidamagta senjabo warini Haujit mayamda khudol tamjari Manipuri horror story Bhutki Yum Nongma amaiba keso amati amaibi leisna laigi waiba warol khara mayamda tamlami mayamsu munna tarami aduga amaromdana Deben amati tampha matai manau anina yum ama leiramki yum ado makhoina nauna leiribani yum adusu yamna hongna pirami Mapamdo lamha oinasu tawi Tampha amati Debengi masa mangani makhoisu yum aduda harauna sangki adubu makhoigi hui ama leiriba adunadi changu haiba yakhidi adumak phamduna yum aduda munna yengduna leikhi aduga hauna su khongki Tampha amati Debengi masa mangagi maming thoibisana sanarembi abema babina amati tondonbini Asumna yum aduda leiba hauraki adubu hui aduna tauribado karimata khanjinnarudi Nongma ayuk amata Debengi masanupi tondonbina yum adugi maningta khongnang pambi achouba ama hauba uki aduga mafam aduda sanopot amasu thingnaki Sanapot ado mingsen panba isai yauba sanapot ama oirami Tondonbi sanapoto sanaduna leiri aduga Mahaki mase marina makhoigi ubakna phaglang khaba ka amada magi manau nupi singa maikhumbi sanaduna lei maduda abi mana amangbi oduna mahaki mamito phi amana punsili aduga sanarembina masa pairaga lei aduga mayam aduna khuba khuraga thihalli maduda thoibi sanana kachil amadagi khuba khurki maduda abi mana thoibi sanagi manakta sangsinbada Abi maga makhoi ani thingjinai maduda ka adugi phaglang du khariba ubak ama maya kathoktuna hori maduda thoibi sanaga abi magana ubak adugi manakta sangsinduna yengi aduga mapa Deben su kawi masa sinna kobado tabadagi Deben chel I aduga ai kedore ha kedorage adu kana kawridubo maduda thoibi sanana baba aikhoina sanabada tu Sigi ubaksida thingjin madagi hokre maduda Debena haima nuibu yinglaga sanaba yadro kadai tos light to pirukse ai kai lebino habdo amda yenge nakoi chalo asomna angang singdo magi thabak tawhan khri matam aduda Debengi nupi tamphasu lai aduga tors amasu pail I masadagi Debendu ubak horiba adugi manakta asum sangsinduna Yengakpada ka ama oirami masdigi Debena thongdo tapna hangi aduga sangi mafamdo mammami Debena tapna ka adugi istiyarda kumthari aduga torch kaptuna jingi ka aduda mallaba pochai kaya aba leirami mirang makuna su loiri Deben mafam ado yengba loraga amuk thori maruda tamphana kari lehoge kaiso lehodita Pot aman bakra lehowi miraga yam thangawida o pharese adu organa sakra thurose hoi sarorosi asi haiduna sak charga makhoi pothanari asumna matam adu haukhri numidangi matam oiraklei makhoi thabak loisillaga sak chanaduna tumba changnakhri adubu makhoi gi huina nauti yum adugi akoibada senduna kanna kappa khongba tawri Asumna numittu haukhri tampha mikap thoraktuna phamungdagi kumthari mahakna khanghaudana makhutta yengubada magi makhutto I asiba kabagi mawongda musinduna leirami aduga mami ado makhongdasu leirami aduga yamna ngakpa amana makhoigi yum aduda leiriba gari punamak pung ahunga minute 3 loina leptuna lei tanja aduda Debengi machanupi tondonbido kanna lauri Madu tabada Deben amadi tampha kanna masanupiki manakta sinsilai aduga ibema kaidorage nangbo haiduna hangli maduda tondonbina aikhoigi hui nanawdo
ꯅꯅꯥꯎꯗꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯅꯅꯥꯎ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯇꯝꯐꯥꯒ ꯗꯦꯕꯦꯟꯒ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯅꯥꯎꯗꯣ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯀꯦꯁꯣꯁꯨ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯎꯠꯂꯤ ꯂꯥꯏꯙꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯈꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯋꯥꯏ ꯆꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯒ꯭ꯂꯥꯁꯅ ꯆꯨꯊꯦꯛ ꯅꯥꯏꯅ ꯀꯣꯏꯁꯤꯟꯕ ꯂꯥꯏꯙꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯙꯤꯅꯤ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯑꯗꯣ ꯁꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯃꯗꯨꯗ ꯀꯦꯁꯣꯅ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯗꯦꯕꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯝꯐꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:08 ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯘꯔꯤꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯦꯝꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯊꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯅꯝꯂꯛꯏ ꯑꯗꯨꯕꯨ ꯑꯕꯦꯝꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯕꯕꯤꯅꯥꯗꯣ ꯇꯨꯝꯅ ꯆꯠꯄꯒꯤ ꯍꯦꯕꯤꯠ ꯑꯃ ꯇꯧꯔꯛꯂꯦ ꯃꯥꯅ ꯇꯨꯝꯂꯒ ꯆꯠꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯒꯤ ꯎꯄꯨ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯤꯟꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯕꯕꯤꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯄꯥ ꯗꯦꯕꯦꯟꯕꯨ ꯀꯧꯏ ꯑꯗꯨꯒ ꯃꯄꯥ ꯗꯦꯕꯦꯟꯗ ꯅꯨꯡꯇꯤꯒꯤ ꯕꯕꯤꯅꯥꯅ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯎꯄꯨ ꯑꯁꯤꯗ ꯍꯦꯛ ꯃꯀꯣꯛ ꯌꯩꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ ꯃꯗꯨꯗꯒꯤ ꯕꯕꯤꯅꯥꯗꯣ ꯃꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥꯒꯤ ꯃꯁꯥꯗ ꯏ ꯑꯁꯤꯕ ꯀꯥꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯗꯦꯕꯦꯟꯅ ꯎꯈꯤ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏ ꯑꯁꯤꯕ ꯂꯣꯏꯅ ꯀꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯃꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯈꯪꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯤꯗꯥꯛ ꯇꯩꯔꯒ ꯐꯖꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯦꯟꯁꯨ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯎꯆꯦꯛ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯀꯩꯅꯣꯅꯤ ꯅꯨꯡꯇꯤꯒꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯌꯨꯝꯁꯤꯕꯨ ꯂꯥꯏꯒ ꯂꯩꯔ ꯆꯠꯂꯅꯤ ꯑꯁꯨꯝꯅ murum ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯕꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯤ ꯑꯃꯗꯤ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯇꯣꯟꯗꯣꯟꯕꯤꯒꯤ ꯀꯥꯗ ꯂꯥꯛꯄꯗ ꯇꯣꯟꯗꯣꯟꯕꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯈꯤ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ ꯃꯃꯥ ꯑꯃꯥꯡꯕꯤ ꯈꯨꯕꯥꯛ ꯈꯨꯕꯤꯗꯣ ꯁꯥꯟꯅꯁꯦ ꯃꯃꯥ ꯅꯪ ꯃꯥꯡꯉꯣ ꯃꯗꯨꯗ ꯇꯝꯐꯥꯅ ꯍꯣꯏ ꯃꯥꯡꯒꯦ ꯃꯤꯠꯁꯦ ꯄꯨꯜꯂꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯅ ꯃꯃꯥꯒꯤ ꯃꯃꯤꯠꯇꯣ ꯄꯨꯜꯂꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯇꯝꯐꯥꯅ ꯇꯣꯟꯗꯣꯟꯕꯤꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯒꯤ ꯎꯄꯨꯗꯣ ꯊꯣꯡ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯊꯤꯡꯗꯣꯛꯂꯒ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯇꯣꯟꯗꯣꯟꯕꯤꯅ ꯊꯣꯡ ꯃꯄꯥꯟꯗ ꯆꯦꯞꯊꯔꯒ ꯃꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯇꯝꯐꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯃꯤꯠꯇ ꯎꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯁꯥꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯎꯄꯨꯔꯣꯝꯗ ꯌꯦꯡꯏ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡꯗꯣ ꯐꯥꯛꯇꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯇꯝꯐꯥ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯕꯦꯝꯃ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ
ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯀꯟꯅ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯕꯦꯝꯃꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯕꯦꯝꯃꯗꯤ ꯊꯣꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯄꯥ ꯗꯦꯕꯦꯟꯁꯨ ꯀꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥ ꯑꯃꯗꯤ ꯗꯦꯕꯦꯟ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅꯁꯨ ꯊꯣꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯕ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡ ꯑꯗꯣ ꯀꯣꯛꯅꯅꯕ ꯒꯨꯂꯤ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯇꯨꯝꯊꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯝꯕ ꯊꯦꯡꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯂꯤꯕ ꯅꯤꯡꯗꯨꯅ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗꯗꯤ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯟꯗ ꯃꯊꯪ ꯃꯊꯪ ꯇꯥꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯐꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯅꯔꯒ ꯂꯥꯛꯄꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯗꯦꯕꯦꯟꯅ ꯆꯪꯂꯨꯕ ꯃꯤꯔꯥꯡ ꯊꯨꯕ ꯄꯣꯠꯆꯩ ꯑꯃꯟꯕ ꯂꯩꯍꯧꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯊꯣꯡ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯃꯈꯥꯗ ꯑꯣꯟꯊꯔꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯕꯣꯟ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯑꯃꯨꯛꯀꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯗꯣ ꯃꯍꯥꯛꯅ ꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯨꯠꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯗꯣ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯃꯐꯝ ꯑꯗꯣ ꯉꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯩ ꯑꯗꯣ ꯃꯩꯈꯦꯠꯀꯤ ꯃꯉꯥꯜ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯉꯥꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯃꯗꯨꯗ ꯇꯝꯐꯥ ꯈꯪꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯁꯣꯝꯗꯅ ꯕꯕꯤꯅꯥꯁꯨ ꯃꯥꯒꯤ ꯇꯨꯝꯂꯒ ꯆꯠꯄꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯀꯥꯒꯤ ꯎꯄꯨ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯌꯩꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯕꯤꯅꯥꯕꯨ ꯇꯞꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯕꯤꯅꯥꯗꯤ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯂꯒ ꯀꯤꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯕꯤꯅꯥꯅ ꯎꯄꯨ ꯃꯊꯛꯇ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯎꯄꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯐꯤꯉꯧ ꯁꯦꯠꯄ ꯃꯁꯝ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯗꯨꯗ ꯗꯦꯕꯦꯟꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒ ꯕꯕꯤꯅꯥꯒꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯣ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯂꯥꯎꯔꯤꯕ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯅ ꯇꯝꯐꯥꯕꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯇꯝꯐꯥꯁꯨ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯈꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯅ ꯂꯣꯏꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯇꯥꯛꯂꯤ ꯑꯗꯨꯒ
ꯂꯥꯏ ꯆꯪꯕ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯨꯄꯥ ꯑꯃꯗ ꯌꯦꯡꯍꯟꯗꯨꯅ ꯎꯠꯊꯣꯛꯂꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯌꯦꯡꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯇꯝꯐꯥꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥꯒ ꯋꯥ ꯇꯥꯅꯔꯤ꯫ ꯗꯦꯕꯦꯟꯅ ꯌꯨꯝꯁꯦ ꯑꯁꯨꯝ ꯑꯑꯣꯟꯕ ꯂꯥꯛꯏ, ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯑꯃꯨꯛ ꯅꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯁꯨ ꯄꯨꯡ 3:08ꯗꯒꯤ ꯑꯃꯠꯇ ꯍꯦꯟꯗꯦ꯫ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯀꯤꯕ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯒ ꯕꯦꯁꯃꯦꯟ ꯀꯥ ꯑꯃꯁꯨ ꯂꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯗꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯍꯥꯡꯏ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯊꯣꯡ ꯂꯣꯜꯂꯤ꯫ ꯑꯌꯨꯛ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨꯗ ꯀꯦꯁꯣꯅ ꯃꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯊꯋꯥꯏꯒꯨꯝꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯑꯩ ꯕꯦꯁꯃꯦꯟꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯁꯃꯦꯟꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯃꯗꯨꯗꯒꯤ ꯈꯪꯂꯤ ꯀꯥ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁꯣꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯇꯪ ꯇꯥꯕ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥꯅ ꯇꯣꯟꯗꯣꯟꯕꯤꯗ ꯃꯤꯡꯁꯦꯜꯒꯤ ꯏꯁꯩ ꯌꯥꯎꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯃꯍꯥꯛꯅ ꯈꯨꯟꯈꯤꯕꯗꯣ ꯑꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅꯁꯨ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯄꯤꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗꯤ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯥꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯦꯞꯄ ꯑꯗꯣ ꯃꯃꯤ ꯇꯥꯕꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕꯤꯅ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯐꯪꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯀꯦꯁꯣꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯏꯈꯨꯏ ꯈꯨꯏꯔꯕ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯀꯦꯁꯣꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯀꯦꯁꯣꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯊꯒꯦ ꯇꯧꯔꯛꯄꯗ ꯀꯦꯁꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯀꯠꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯃꯥꯅ ꯎꯔꯤꯕꯗꯣ ꯀꯦꯁꯣꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥꯗꯁꯨ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯗꯤ ꯑꯃꯥꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯗꯣ ꯇꯥꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯩꯁꯅꯥꯅ ꯐꯣꯇꯣ ꯈꯔ ꯎꯠꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯁꯥꯈꯤ ꯑꯗꯨꯒ ꯃꯗꯨ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯔꯤꯛ ꯀꯧꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯟꯅꯕ ꯁꯩꯇꯥꯟ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤ ꯑꯃꯥꯏꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯊꯥ 9ꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯎꯈꯤ꯫ ꯃꯗꯨꯗ ꯁꯅꯔꯤꯛꯅ ꯌꯨꯝꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯁꯨ ꯃꯥꯡꯈꯤ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯁꯅꯔꯤꯛꯀꯤ ꯊꯋꯥꯏ ꯆꯪꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯅ ꯍꯥꯠꯈꯤ꯫ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯍꯥꯠꯄꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥ ꯋꯥ ꯀꯌꯥ ꯇꯥꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯕꯨꯠꯀꯤ ꯔꯦꯀꯣꯔꯗ ꯇꯧꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯒ ꯀꯧꯈꯤ꯫
Tamphana Laisnada Makoiki Masanupi Singna Chen Chongduna Sanaduna Leminakibagi photo mayam ama utli Madu ubada Laisnana Khangli photo asi Makoina Khwaidagi Nungaikiba matamda namkiba photo ni haibado khangki Masigi matung Laisna Keso amati cameraman aduga punna basement ka aduda punna changna I aduga mafam aduda record lauki adubu karisu uba fangkhide Masigi matung cameraman adudi satkhri Mathangi numitni makhoi harau breakfast tawri adu loiraga Laisna do nusit kanna sitpadagi phi lokshin ba tholai asumna mana phi lokshin bata phi ama matomta palangkhok adudagi paithorai aduga tungda kanano ama lipagi mawong torki aduga phi ado tamphagi kagi thongnau mapada paikhatli aduga thongnau aduda napsinduna ngahak laiki aduga amuk paiki Laisnana tamphagi kagi thongnau da yengbada sanariki thawai ado tamphagi phamung lomda chatkibado uki madu ubada Laisnana tamphagi karomda prap lai adubu asomdadi Debengi nupi tamphado sanariki thawaina sangkhibana hankhri maduda Laisnana tamphagi kada sanglak matam adudadi tamphadi karisu tawdaba amagum bathroomda sangge hairamlaga sangkhri numidangi matamni police officer ado chakhumda ising thakpa sangi maduda mahakna nupi amana mahakpu ka amatagi kaubagi khonjal tarai masidagi police adu ka aduda asum lai adubu officer aduna kanano haiduna sangbadadi kanamata leiramdi madudagi mana tung onthorakpadadi mamai musin mubi mamitna irang langbi nupi ama mamangda leptuna leirambado uki madu ubada mahak yamna thina khangki masidagi mahak khangduna senthoraktuna wari pumba keso amadi Laisnada tamki madudagi babinasu tumna chatpado amuk haurai mana aduna chatpada ka aduda thamliba camera sing aduna matomta photo namli aduga Laisnana headphone dagi record tari marudi babinana satlibase matomta natti angang amasu yauri haibado khanglakli babinana asum chatpadagi thobisnagi ka aduda sangkhri aduga thongdo sapu kanna thingjinki aduga Laisnana tari angang amana babinada nang natomta chatlo haibado tari masidagi Laisna amadi keso yauna makhoi yum aduda leiriba mising ado sensinduna thong ado phakairaga jingmadadi babinado akiba saktam amada lepaga leiramki aduga manakta thobisana do angaubi amagum tharo onduna leiri tanja aduda Laisna amadi kesona lai khoirum haurasi haiduna makhoina lai khoirumnaba sem saraklei matam aduda babinado senkhinaba honari maruda police nupa aduga debengana senkhidanaba kanna pharami somdana keso amadi Laisnana babinagi akoibada candle kaya thanduna laigi oiba lairon kaya sonduna babinabu koipu puriba thawai asibu tanthongnaba honari matam aduda ngasai sanariki thawai sangkhibi tamphasu mathong maram khangdana wa kaya ngangba horakli aduga mana adwaida leiriba mising aduda mayana siknaba chaptra kaya tawba horakli adumna torokpa aduda leiriba mayamdo babinabu phagadra tamphabu phagadra kokmai ngauri masidagi police officer aduna babinabu phari aduga debena tamphabu phari tawriba mataw aduda debengi masa singdi kibna loinari somdana Laisna amati kesona laigi thorom adubu loisinaba kanna honari tanja aduda debena konsinduna thamliba tamphana debengi makudang aduda mayana chiktuna unsa maset ama sadakhri saina aduna deben kanna lauduna tamphabu thadokri masidagi tamphana manak aduda leiriba thoibi sanana lairik inabagi thamliba kolom ado pairaga magi masanupi atombi tondonbida thinnabagi songshillai maduda debena songsillaklaga tondonbibu singthuknaba honabada tamphana pairakpa kolom aduna debengi manangganda thinki tanja aduda kesona tamphagi mangaksam aduda laigi lairon jawrapa khunau bi muk chawba langhum ama khanghuk hukchillaktuna kisi kisanki adumna tawrakpa aduda tamphado maya launa kathorakle aduga magi mayadagi musinmuba maikhu mayam ama paithораktuna mafam adudagi paikhi asumna maikhu aduna paithokpa hek loibaga tamphado gyan manglaga wanthara maruda asomdana babinana
mabu phariba police nupa adugi makokta magi makokna sapu kanna thomlaga nathokuna senkhinaba honarakpata kesona tamphage mangakta hukchin khiba langhum aduga manaba langhum ama babinada hukchin khi matam aduda babina kanna lauramaga mahaksu kyan magduna haitharak i masidagi laisna amati kesona lai khoiramba ado mapung phana pangthokhi masagi matung mathangi nong ngali babina amati tamphasu wakhal lakli masidagi yum arudagi keso laisna amati police officer ado sananaba sem sari matam aduda laisna na yum masida yamna kuina leiranu yum masida leiriba thawai singasi kana matana tanba ngamloi aduna nakhoisu yum se thadoklaga satkhro haina hairamlaga laisna keso amati police officer ado satkhi masidagi debena yum aduda nong nini leiramlaga yum ado thadoklamlaga atopa amada satkhi makoina satlamdaida yum adugi mangolda ubak amada butki yum haina tharamkhi masigi matung makoi satkhi makoina satkiba numit adugi ahingda debena thelamba wahai singado iriba ubak ado kanagumba amana phaktatlaga langthokpagum laktana langthokhi masigi matung sahi ahum haukhri nongju nungsa kaya lankhri nongma gaurona ayuki matamda khabar paringai yum ama nilam laujari haiduna khabarda thengnakhi maduda gaurodo yamna harauna imungda sangkhi wari asi matang asida loijari wari asida soikibalan kibo wahi wata kibik tabiri basingna pukchal chauna ngakpigani mathangi wari si amuk mayam punna taminasi mayambu ikoknona khoirumjari ngasisu mayamgi nungaina bagidamak manipuri horror comedy ama mukpuduna laksari horror comedy asigi maming butki mandir wari asi hingliba amati sikraba kanagumba kanagumbi amataga marinajadi aibana wakana sagacharaga tabiri basingi nga pathana bagidamakta senjabo warini haujik mayamda khudol tamjari manipuri horror comedy butki mandir khul adugi singi singkhong amata yamna saungna sariba mandir ado sahi khargi mamangdagi tamnai haiduna kanasu changna khidrei maram aduna singyaga woire mandir ado napina pungkup kupsinkhri marak marakta kanagumana lai khoiramnabagi amuk amuk lapata haipet singdoklami adubu hojikti sunglakpu lakhidrei maram masidagi mandir adugi akoibada sambalai amati napi makhal makhal kaya haujintuna napi marakta leiba mandir haibado oiri asumna mandir aduna napi marakta leikhiba sidagi leikai adugi nisa saba pakhang masa singidi nungai jabi haibado oiri asumna makoina mandir aduda leirabasu numit tadringai mandir adugi mapanda thokadabani haibasi makoina khangnaba wafamni karigumba manungda leirabadi mi ado pangokta noktuna angau aphaigum leikidoribani karigumba kanda nukmandana wabadagi siba phawba yauribani maram masidagi mandir asida numit takrabadi kanasu sangadi mayamna hainabada mandir aduda lila yaupa lilagi nupi sabi comedy gi role lopa nandajit mandir aduda thauri yaduna sikhi magdagi adum tamnaba hawrkhrabani haina warinari amaiba amaibi kayana thawai adubu tanthoknaba honaki adubu phabadi layadana adumna ajapuja taurubu numitudi hena sathiki masidagi kanasu mandir aduda leiriba nandajit ki thawai adubu tanthoknaba sinkhidrei mandir ado yamna sawi mandir aduta achoubu kamari lei maruda leipanaba sing tumna himnabani aduga atai mandir aduki committee singsu mandir aduda leiribani mandir ado maming chatpa mandir oiba maramna miyoi kayana lai khoirambasu laknaribani adubu haujikti mongso oiduna leikhre hariba mandir asigi manakta taba lekai amata yamna tinki lakidaba yu khara thakhabadi pot khudimak lekhom gumna uba haibadi masana semningba mawongda semba yagadaba mana loina ngamlagadaba amagum khanjaba naresh kopa nupa ama leirami mahaki mamanaba singsu adumangai maga chap manai yu khara kharabu thakhabadi
ꯂꯥꯏꯒꯤ ꯃꯅꯪꯒꯟꯗ ꯀꯥꯈꯠꯂꯒ ꯁꯒꯣꯜ ꯇꯣꯡꯕꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯟꯗꯤꯔ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨ ꯈꯔ ꯂꯩꯔꯒ ꯃꯟꯗꯤꯔ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯇꯩ ꯃꯈꯣꯏ ꯈꯔꯁꯨ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯃꯪꯂꯒ ꯂꯩꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯔꯤꯕ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯅꯔꯤ ꯃꯗꯨꯗ ꯅꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯐꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯌꯨ ꯊꯛꯄ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯀꯅꯥꯃꯠꯇꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯀ ꯄꯨꯜꯂꯤꯕ ꯅꯔꯦꯁꯀꯤ ꯃꯃꯥꯟꯅꯕ ꯐꯩꯔꯣꯏꯅ ꯃꯇꯥꯎꯁꯤꯡ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯂꯥꯏꯔꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯝꯃꯒ ꯅꯌꯨꯝꯗ ꯍꯟꯈꯣ ꯍꯥꯏꯕꯗ ꯂꯦꯞꯄ ꯐꯥꯎ ꯍꯦꯛ ꯉꯝꯃꯣꯏꯌꯦ ꯃꯐꯝꯁꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯕꯅꯤ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯐꯩꯔꯣꯏꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯤꯔꯒꯅ ꯑꯩ ꯏꯊꯟꯇ ꯂꯩꯒꯦꯅꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯈꯣꯏꯗ ꯍꯌꯦꯡꯒꯤ ꯂꯨꯄꯥ 3,000ꯒꯤ ꯌꯨ ꯀꯣꯡꯕꯤꯒꯦ ꯑꯗꯨꯒ ꯉꯝꯂꯒꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ 3,000 ꯄꯤꯕ ꯌꯥꯕ꯭ꯔꯣ ꯃꯗꯨꯗ ꯅꯔꯦꯁꯅ ꯄꯤꯅꯤ ngasi ahing mandir asidane lekadabani karigumba sijaraba nangi natai khange ko yaine siragana aigi itai asumna makhoi mayamdu yanaraba matung makhoi yu thakna numit taba ngainari asumna matamdu hokibana numit tarakli matam adudadi mandir aduda lenaramba mayamado mahai loina satnakhri hojik mandir aduda leiriba haibabu नरेश ममानबसिंग अमदी मंदिर अदुदा अहिंग लेकनी हाइखिबा नुपा अदुगी कांगबु अदुगा खक्तमक ngairi matam aduda नरेश की ममानबा फैरोइना मयाम हौजिक्ति निमित तारबनिना आइखोइसु मंदिर असिगी वांगदा लेनरसी अदुगा मंदिर असिदा अहिंग लेप ngamgani हाइखिबा इताव असि ओइना थनमसी याय अदुदी इताव थोना फबा इताव नंगना लेहोबा तारेने ꯑꯩꯈꯣꯏꯗꯤ ꯑꯁ꯭ꯋꯥꯏꯗ ꯅꯪꯅ ꯁꯤꯕꯗꯣ ꯌꯦꯡ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯄꯥꯡꯗꯕ ꯁꯥ ꯆꯠꯂꯣ ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯔꯒꯦ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯔꯦꯁꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯃꯟꯗꯤꯔꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥꯡꯕꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯊꯣꯔꯛꯂꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯑꯩꯅ ꯐꯥꯎ ꯁꯥꯗꯅ ꯂꯩꯍꯧꯒꯦꯕꯨꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯤꯗꯤ ꯀꯤꯍꯦ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯉꯒ ꯊꯣꯔꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯍꯦ ꯑꯁ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯗꯤ ꯅꯥꯎꯕꯤꯗꯨ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯑꯣꯏꯈꯤꯅꯤꯀꯣ ꯑꯁ ꯀꯔꯥꯏꯗꯁꯨ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯔꯨꯔꯤꯕ ꯃꯔꯩ ꯉꯝꯅꯤꯡꯂꯨꯗꯅ ꯑꯐꯥꯎ ꯁꯥꯔꯨꯕꯅꯤꯅꯦ ꯍꯦꯛ ꯀꯗꯥꯏꯗꯁꯨ ꯃꯤꯅꯥꯏ ꯑꯃꯅ ꯍꯦꯛ ꯋꯥꯄꯥꯡꯁꯤꯜꯂꯛꯇꯅ ꯑꯩꯁꯦ हेन खुदौ सावखिबनेबा काराते अहनसिंगना हाइनबदा हकी इसिंग इसादा खिजल्लदी लाइजंगदि हाइबनी खिजंगे असुमना मंदिर अदुदा अहिंग लेक्के हाइदुना लैरिबा नुपा अदुना मथंता नागुना लैरिङै मतुंग लोमदगी कनन कइनो नावदौना मुरुमुरुम सोलगा लैरिदुबो नावरबो खुंजल अदु ताबदा कनन मतुंग लोमदा फट जिंगथुरई अदुबु कनासो लैरमदी मरुदा कनना ओ हौरेदना ओ कनानो हौजिक लावैदुबो कनानो बुटलो असुमना कनन्ना तपना हंकी मरुदा खोजलमना हाय कनन सोमदा मंदिर के मनिंगदो लाओ खुलोक पे सानसे एरा ओंथोपा हौजिकपु अंगांग दौना खुलोक पे सानसे कायना चथोको साइदा असुमना कनन्ना सैरुबादुदा खंगहौदना कननगी लुखमदा खुपाकना कन्ना थारई मरुदा कननतु खांगदुना कोयेंग येंगी अदुबु कनासु लेरमदी मसदगी कनना अई नंगना हाइबदु यारगे एंगोंदा फुरानुको अदु वरबदी मंदिर मनिंगदा लाओ खुलोक पे सनसे होय अई लागे अस बेरानी हे असी खन्ना कननदु मंदिर अदुगी मनिंगदा सटली असुमना महाकना मंदिर की मनिंग योरपदा नुपी की फिजोल सेटपा अमा फमलग लेरमी
ꯃꯗꯨꯗ ꯀꯅꯟꯅ ꯑꯩꯉꯣꯟꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯗ ꯑꯩ ꯂꯥꯛꯑꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯅ ꯆꯪꯕ ꯉꯝꯃꯗꯕ ꯃꯟꯗꯤꯔꯁꯤꯗ ꯅꯨꯃꯤꯗꯥꯡ ꯅꯇꯣꯝꯇ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕꯒ ꯀꯩꯝꯇ ꯂꯩꯖꯗꯦꯀꯣ ꯁꯨꯝ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯕꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯂꯩꯔꯝꯕꯅꯤ ꯑꯣ ꯑꯗꯨꯅꯗꯤ ꯅꯪꯅ ꯍꯥꯏꯁꯤ ꯑꯩꯁꯤ ꯀꯤꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯗ ꯌꯥꯝ ꯀꯤꯈ꯭ꯔꯖꯥꯠꯅꯤ ꯀꯔꯤꯑꯕ ꯑꯩꯕꯨ ꯀꯤ ꯍꯥꯏꯕ ꯍꯣꯏ ꯌꯥꯝ ꯀꯤꯌꯦ ꯍꯣꯏ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯀꯤꯔꯤꯗꯨ ꯑꯩꯁꯤ ꯐꯠꯇꯕ ꯂꯥꯏ ꯃꯥꯟꯕ꯭ꯔꯕ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯅꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯗ ꯀꯥꯅꯟꯅ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯤꯗꯤꯌꯦ ꯅꯪꯗꯤ ꯑꯐꯕ ꯂꯥꯏꯅꯤꯅ ꯑꯩ ꯀꯩꯝꯇ ꯀꯤꯗꯤꯌꯦ ꯑꯣ ꯅꯪꯅ ꯍꯥꯏꯁꯤ ꯑꯩ ꯀꯤꯗꯦ ꯁꯤꯅꯤꯅꯦ ꯂꯥꯏꯕꯨ ꯀꯤꯗꯕ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯗ ꯀꯥꯅꯟꯅ ꯀꯞꯄꯒ ꯑꯩ ꯂꯥꯜꯂꯦ ꯑꯩꯅꯦ ꯀꯤꯁꯨ ꯀꯤꯖꯔꯔꯣꯏ ꯀꯤꯗꯦꯁꯨ ꯍꯥꯏꯖꯔꯔꯣই ꯏꯁꯝ ꯁꯝꯅ ꯑꯩ ꯆꯦꯜꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯅꯟ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯏ ꯑꯗꯨꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯀꯥ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨꯗ ꯀꯥꯅꯟꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯍꯥꯏ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗꯣꯏꯅꯩ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯁꯤꯕꯣ ꯑꯃꯨꯛ ꯁꯤ ꯂꯩꯔꯝꯗꯅ ꯇꯣꯛꯂꯔꯅꯤ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯆꯪꯉꯨꯔꯣ ꯆꯠꯂꯣ ꯅꯪꯕꯨ ꯃꯥꯏꯕ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯃꯈꯣꯜ ꯈꯔ ꯇꯥꯕꯁꯤꯗ ꯀꯂꯥꯛ ꯐꯥꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯌꯦꯡꯉꯨꯁꯤꯅꯤ ꯌꯦꯡꯉꯨꯅꯤꯁꯦ ꯀꯂꯥꯛ ꯈꯛꯇꯪꯅꯤ ꯁꯤ ꯌꯦꯡꯉꯣꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯧꯖꯤꯛ ꯀꯂꯥꯛꯅ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯂꯥꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯣꯏꯃ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯃꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯔꯦꯁ ꯍꯨꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯍꯧꯖꯤꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤ ꯈꯣꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯟꯗꯤꯔꯁꯤꯒꯤ ꯕꯨꯠꯁꯤ ꯁ꯭ꯋꯥꯏ ꯌꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯜꯂꯁꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯃꯈꯣꯡꯗ ꯄꯥꯏꯔꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯀꯂꯥꯛꯅ ꯌꯦꯡꯉꯨ ꯍꯥꯏꯕꯗ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯃꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯅꯣꯏꯁꯤꯗꯤꯕ ꯀꯔꯟ ꯇꯨꯔꯟ ꯇꯧ ꯂꯩꯍꯦ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯟꯗꯤꯔꯁꯤꯗ ꯆꯪꯉꯁꯤ ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯅ ꯂꯩꯍꯧꯕ ꯏꯃꯥꯟꯅꯕ ꯋꯥꯖꯥꯎꯃꯦꯟꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯁꯤ ꯀꯩꯅꯣꯅꯦ ꯋꯥꯖꯥꯎꯃꯦꯟ ꯍꯥꯏꯗꯤ ꯍꯣꯅꯦ ꯋꯥꯖꯥꯎꯃꯦꯟ ꯍꯥꯏꯗꯤꯅꯦ ꯋꯥꯖꯥꯎ ꯉꯥꯡꯂꯨꯕꯗꯒꯤ ꯃꯟꯗꯤꯔꯒꯤ ꯕꯨꯠꯀ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯂꯧꯊꯣꯛꯎꯁꯤ ꯍꯥꯏꯕ ꯆꯪꯕꯤꯔꯨꯔꯣ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯒꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯖꯔꯝꯒꯦ ꯐꯔꯁꯦ ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯆꯦꯟꯅꯒꯅꯤ ꯍꯣꯏꯁꯦ ꯐꯔꯁꯦ ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯔꯦꯁ ꯐꯩꯔꯣꯏ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯈꯤꯕ ꯀꯥꯅꯟꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯀꯥꯅꯟꯕꯨ ꯊꯤꯕ ꯆꯪꯉꯛꯏ ꯁꯣꯝꯗ ꯀꯥꯅꯟꯗꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯛꯄ ꯂꯦꯞꯄꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯐꯖꯗꯦ ꯁꯤꯔꯣ ꯐꯖꯩꯗ ꯌꯥꯝ ꯐꯖꯩ ꯅꯣꯛꯀꯦ ꯑꯩ ꯅꯣꯛꯄ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯅꯤ ꯅꯣꯛꯑꯒꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯦꯛ ꯂꯦꯞꯄꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅꯅꯦ ꯅꯈꯅꯥꯎꯒꯗ ꯈꯨꯠꯁꯦ ꯊꯤꯟꯖꯤꯜꯂꯒ ꯒ꯭ꯔꯣ ꯋꯠꯀꯗꯕꯅꯤ ꯑꯩ ꯅꯣꯛꯆꯒꯦ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯅꯟꯗꯣ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯃꯨrum ꯁꯣꯜꯂꯤ ꯑꯗꯨꯒ ꯀꯥꯅꯟꯗ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯣꯟꯗꯨꯗꯤ ꯂꯧꯐꯝ ꯈꯪꯗꯕꯅꯤꯅ ꯀꯥꯅꯟꯅ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯀꯔꯤꯒꯤ ꯇꯥꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯀꯥꯅꯟꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯃꯗꯨꯗ ꯀꯥꯅꯟꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯈꯤ ꯑꯗꯨꯒ ꯁꯤꯗꯣꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯊꯥꯗꯣꯛꯀꯅꯤ ꯃꯗꯨꯗ ꯀꯥꯅꯟꯗꯣ ꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯨ ꯈꯣꯡꯅ ꯀꯞꯂꯛꯏ
ꯃꯗꯨꯗ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯕꯨꯠ ꯑꯗꯨꯅ ꯀꯥꯟꯍꯟꯗ ꯅꯪ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯦ ꯅꯣꯛꯅꯅꯕ ꯋꯥꯔꯤ ꯂꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯒꯅꯤ ꯃꯗꯨꯗ ꯀꯥꯅꯟꯗꯣ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯅꯣꯛꯇꯕꯗ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯥꯅꯟꯅ ꯀꯥ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯝꯃꯒ ꯃꯍꯥꯛ ꯋꯥꯃꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯥꯅꯟꯕꯨ ꯊꯤꯕ ꯂꯥꯛꯏꯕ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯧꯖꯤꯛꯇ ꯄꯪꯅꯣꯛꯇ ꯅꯣꯛꯑꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯕ ꯆꯠꯂꯣ ꯑꯁ ꯐꯩꯔꯣꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯔꯨꯞ ꯃꯌꯥꯝ ꯅꯈꯣꯏ ꯈꯔꯅ ꯁꯣꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔꯅ ꯁꯣꯝꯗ ꯆꯠꯂꯒꯦ ꯄꯨꯂꯞ ꯁꯨꯝ ꯊꯤ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯄꯨꯂꯞ ꯆꯠꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯅꯦ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯝꯖꯤ ꯈꯥꯏꯅꯕ ꯆꯤꯡꯏ ꯑꯗꯨꯅ ꯄꯨꯂꯞ ꯆꯠꯁꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯄ꯭ꯔꯞ ꯆꯠꯈꯤ ꯑꯗꯨꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯠ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯄꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯟꯅ ꯆꯦꯜꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯇꯩꯅ ꯌꯥꯜꯂꯒ ꯈꯥꯝꯈꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯑꯗꯨ ꯊꯤꯗꯕ ꯌꯥꯗꯕꯗꯒꯤ ꯊꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯩꯔꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯏ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ ꯐꯩꯔꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯅꯤ ꯈꯪꯂꯛꯄꯗꯒꯤ ꯐꯣꯟꯗꯣ ꯋꯥꯈꯠꯂꯒ ꯍꯥꯏ ꯀꯩꯅꯣ ꯍꯥ ꯑꯁ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯄꯒ ꯌꯥꯗ꯭ꯔꯕꯣ ꯍꯥꯏ ꯌꯥꯗꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕ ꯃꯇꯝꯂ ꯍꯥ ꯑꯩ ꯍꯧꯖꯤꯛ ꯕꯨꯠ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯊꯝꯃꯨ ꯑꯁ ꯀꯩꯅꯣ ꯑꯗꯨꯕꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥ ꯆꯠꯂꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯂꯒꯅꯦ ꯗꯃꯦꯟ ꯇꯧꯕ ꯆꯠꯂꯣ ꯈꯔꯒ ꯄꯥꯝꯂꯕꯗꯨꯗꯅꯦ ꯍꯔꯥꯎꯗꯅꯅꯦ ꯁꯤꯒꯦꯕꯨ ꯍꯥꯏꯔꯅꯤ ꯊꯝꯃꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯅꯤꯁꯥꯅꯣꯕ ꯅꯪ ꯉꯁꯥꯏꯗꯨꯕꯣ ꯍꯣꯟ ꯅꯄꯥꯒꯤ ꯅꯤꯁꯥ ꯊꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯄꯔꯦꯡ ꯐꯝꯂꯒ ꯐꯩꯔꯣꯏꯗ ꯌꯦꯡꯂꯒ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯐꯩꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯈꯣꯏꯁꯨ ꯕꯨꯠ ꯑꯣꯛꯅꯔꯕꯣ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅ ꯅꯣꯛꯏ ꯃꯗꯨꯗ ꯐꯩꯔꯣꯏꯅ ꯃꯃꯥꯟꯅꯕ ꯅꯔꯦꯁꯇ ꯀꯩꯅꯣ ꯃꯤꯕꯥꯏ ꯅꯠꯇꯦ ꯅꯣꯏꯁꯨ ꯕꯨꯠ ꯑꯣꯛꯅꯔꯕꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯅꯔꯦꯁꯅ ꯀꯟꯅ ꯅꯣꯛꯂꯒ ꯐꯩꯔꯣꯏꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨꯗ ꯐꯩꯔꯣꯏꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯟꯗꯖꯤꯠ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯐꯩꯔꯣꯏ ꯀꯟꯅ ꯂꯥꯎꯔꯒ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯅꯔꯦꯁ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯩꯔꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯕꯨꯠ ꯑꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯅꯣꯛꯏꯗꯤ ꯍꯥ ꯑꯩ ꯎꯁꯤꯇ꯭ꯔꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯔꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯗ꯭ꯔꯤꯗꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯗ ꯐꯩꯔꯣꯏꯅ ꯑꯌꯣꯏꯃ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯅꯣꯛꯄꯗꯨꯗ ꯑꯩꯁꯨ ꯅꯣꯛꯄꯅꯦ ꯀꯔꯤ ꯃꯈꯣꯏꯅ ꯅꯣꯛꯑꯦꯗꯅ ꯅꯪ ꯍꯦꯛꯇ ꯅꯣꯛꯄ ꯌꯥꯕ꯭ꯔꯣ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯌꯦꯗꯅ ꯅꯪꯁꯨ ꯁꯤꯒꯗ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯃꯗꯨꯗ ꯐꯩꯔꯣꯏꯅ ꯃꯉꯣꯟꯗ ꯄꯥꯟꯅꯅꯕ ꯃꯈꯨꯠꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯎꯖꯤꯜꯂꯛꯑꯒ ꯃꯃꯥꯏꯗ ꯄꯥꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯐꯩꯔꯣꯏ ꯌꯥꯗ꯭ꯔꯕꯣ ꯍꯥ ꯇꯧ ꯁꯔꯥꯛ ꯅꯪꯅ ꯍꯩꯖꯕꯗꯣ ꯇꯧ ꯃꯗꯨꯒꯤ ꯃꯃꯟꯅ ꯈꯨꯕꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛꯀꯁꯨ ꯁꯤꯊ ꯅꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯅꯟꯗꯖꯤꯠ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯅꯣꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯃꯅ ꯍꯥꯏ ꯑꯁꯤꯗ ꯂꯩꯔꯦ ꯃꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯅꯣꯛꯂꯒ ꯂꯩꯔꯤꯁꯦ ꯃꯥꯜꯂꯤ ꯑꯝꯇ ꯆꯪꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ
Matam aduda kanandi yoramdi masitigi makhoi khara amana moibung khongduna kananbu thiba horakli asumna thirakpada kanando ka amata kanna nokpa horakli asumna kananna nokpa tabatigi mayam ado kanana leiriba ka aduda sensinduna mahakpu loktoklami matam aduda mandir aduda yaliba kangsi mayam ado nuksitsu sitana masa matomta phere haiduna khingba horakli aduga akanba nuksit chitpasu horakli torokliba mawong asida mandir aduda leiriba miyam ado mandir adugi mapanda parap thorakli adubu haujik mandir aduda leiramba makhoi mamanaba mayam adudi haujiksu kanna nokli masidagi makhoi manak nakpa yum amada pusinduna amaiba amana lai khoramnaba sem sarai asomna lai khoram lakpada amaiba adugi mananganda kanagumba amana khongpakna kanna kawrai maruda amaiba do mamaina upsituna tusinki maruda makhoi mamanaba ahum ado kanna nokpa haigalakli maruda amaiba aduna hawgalaklaga tungda kuying yingi aduga lewa amuk sonba hori maruda handakti ngasai manjida ahin lekani haikiba nupa kanando kanna noga mayam leiriba adudagi senkre maruda mayam na mabu pharanaba tanage topda amaiba aduna ngaikho mayam amata tapthako senkriba ngakse kasu toroi mandir aduda adum leiramgani aduna haujik sida leiriba makhoi ahumse masi hanamta leitainage asi haraga amaiba aduna lewa khara solaga asingba isim khara khidoi madu phawpada makhoi mamanaba sing ado adum noktuna leiri matamaduna amaiba aduna hai jare khara nuadi wadro ha hajukti mahaksu chakhrabani to nokodo yam taningdre maduda phairuina nu aga ipu amaiba asingbagi chakhrabo haina hangi maduda amaiba aduna sakre to nokpodo taningdre asi harakpada ngasaidiki nuamba bamanaba sing ato sap lepi aduga wamanduna lemaida lunga taduna lei masategi amaiba aduna mayamda haujikti senkhiba nupa masa ado thirurasi haduna mandir adomda lakli asomna handaksu moibung khongduna kananbu thiba hori asomdana kanandu wakhal amuk lakli mahana wakhal lakpada u amagi mathakta mamai makok nontharaga uri warina makhongda yalaga leirammi maduda mahakna kanna lauki maduda mayamna ubudagi mayamna sensinduna mabu u arudagi lauthaki aduga kananbu asoi angam jauduna mandir arudagi puthorakli matamaduda kanando nupa amu horakli masidagi amaiba duna nupa masa asi haujik mandirdagi puthorakiba makhoisi asigi manakta phamhallabati amu hawraklani aduna atopa mafam amada waina laikat narasi haduna kanando atopa imung amada pusinduna amaibana leiwak tinwa kaya tawpatagi nokpati phakre adubu mahak wakhal taru haibadi yaramdi masidagi amaiba aduna magi woiba haijaba lairon kaya sonba hawrai matamaduda karangi manaktaki mandir aduda tamnariba nandajatki thawai ado adumak mandir aduda matung handuna sakki matamaduda mayamna makhoi mandir aduda sangrubasing aduda yamna sairamni aduga makhoina nokpagi maram hangki maruda makhoina mayamda aikoi ki imangda nupi sabi but amana nuktaba yaroi nu u haiduna lepaga adum lei mana haiba yaragadi yamna thina laklei aduna aikoi su kibadagi nokpani haina mayamda haiki maruda hanamana masigi mandrida leriba but ase yamna behra kaba butni mana hindingaidasu mathong chaba amata tawdi maruda mayamna ngangbadagi mandir asida thawri yalaga sibani atopa mafamda sigiri hayadana maruda ahan amanamu yarase adui wado hawduranu amayam hanarasi asumna mayam do hanakre aduga mandir aduda sangruba makhoi sing adusu magi ahan singna mayumda puki wari asi matang asida loijari wari asida soikiba langkiba wahi wata kibik tabiri basina pukchal chaungna ngapigani mayambu aroibada umka hana khoirumjari